ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯊꯥꯗꯔꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯅꯥꯠ ꯌꯣꯛꯈꯠ ꯂꯨꯞꯆꯦꯟ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯖꯝꯆꯥ ꯁꯅꯥꯊꯣꯏ ꯄꯤꯕꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ꯂꯩꯔꯛ ꯑꯆꯧꯕ ꯃꯆꯤꯟꯗ ꯂꯩꯕ ꯅꯤꯞꯀꯣꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯨꯍꯣꯡꯕꯗ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯐꯤꯖꯪ ꯈꯟꯕ ꯑꯃꯗꯤ ꯍꯩꯖꯤꯡꯄꯣꯠꯇ ꯀꯦꯛ ꯀꯛꯄ ꯌꯥꯎꯅ ꯈꯨꯗꯣꯞ ꯄꯤꯅꯕꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯝꯅ ꯄꯣꯛꯄ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯗ ꯁꯣꯛꯂꯛꯀꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSOꯁꯤꯡꯅ ꯊꯤꯡꯍꯧꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯨꯍꯣꯡꯕꯒꯤ ꯀꯦꯃꯦꯔꯥ ꯀꯥꯞꯂꯤꯕꯁꯤꯡꯅꯁꯨ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯩꯖꯣꯝ ꯁꯦꯠꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯑꯣꯒꯁꯠ 10ꯗ ꯏꯌꯣꯜꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ 18 ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ हिरम यामी लुहोंबा प्रबसिदा नती अन लाइगी थोरम नुनुम करी करा अदगी फिजेट अदगी लुहोंबा मतमदा भई कैमरा कापी बा वीडियो कापा जिंजु भई फैजोम पुंया लेगा कापीयु अदगा कुत्ता पजमा से पजि मसी अखै अथिंग बथंगरबनी असिमा अखै मीडिया की थोंसिदा अखै योन की मयेदगी योन की भाई प्रेसिडेंट होइना मयाम दखै पौदि समजरी मनमजी मयाम पुन्ना होनमिनरगा थिंगमिनबा मरिदा मसी याय यादि हाइबा मतमदा मसी करमायन थबल लखोकदगी हाइबसे अखै मयामदगी अखंगाइसदगी अखै पब्लिक सजेशन लौजरकनी अदुगा मरुवैना मसिगे अचौबा थौदांग सिंगसी खुंगंग लेकाय क्लब सिंगल लैरिबा अखै क्लब मया पाइबी नुपी लुपसिंग मसिगा अखै योन कुमिनरगा पाक थंगना मसी लेफनरबी खुंजंगजे मसी या लेबाक मयामना मैलेरबा सिंगना पुनमंगना सगत पियु हाइबो वफमसी योन मदिगी नसिगी मेदागी थोंसिला पाउजेन जरी